Indiaꯒꯤ ꯃꯥꯏꯀꯩꯗꯒꯤ 500 ꯀꯤꯂꯣꯃꯤꯇꯔ ꯔꯦꯟꯖ ꯑꯣꯏꯕ Ballistic Missile Defense Interceptor AD-1 missile ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ DRDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯧꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯤꯕ Ballistic Missileꯕꯨ intercept ꯇꯧꯅꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ AD-1 missile ꯑꯁꯤ ꯑꯣꯗꯤꯁꯥꯒꯤ ꯀꯣꯁꯇ ꯂꯩꯕ ꯗꯣꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯤꯕ AD-1 missile ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 5,000ꯒꯤ ꯔꯦꯟꯖꯇꯒꯤ ꯂꯥꯛꯄ ballistic missile ꯈꯨꯗꯤꯡꯃꯛ intercept ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ AD-1 missile ꯑꯁꯤ ballistic missile ꯈꯛꯇ ꯅꯠꯇꯅ ꯀꯤꯂꯣꯃꯤꯇꯔ 5,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯅꯦꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯕꯨꯁꯨ ꯀꯥꯞꯊꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯌꯥꯎꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ DRDOꯒꯤ ꯆꯤꯞꯅ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕ ꯀꯟꯇ꯭ꯔꯤ ꯑꯃꯍꯦꯛꯅ ꯂꯣꯡ ꯔꯦꯟꯖ ballistic missile ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ intercept ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ AD-1 ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯑꯁꯤꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯃꯊꯛ ꯑꯃꯁꯨꯡ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ballistic missile ꯑꯃꯁꯨꯡ ꯑꯦꯌꯔꯀ꯭ꯔꯥꯐ ꯈꯨꯗꯤꯡꯃꯛꯄꯨ intercept ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯌꯥꯎꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯍꯥꯏ ꯁ꯭ꯄꯤꯗꯇ intercept ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ indigenously develop ꯇꯧꯖꯕ advanced control system, navigation ꯑꯃꯁꯨꯡ guidance algorithm ꯌꯥꯎꯔꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ hit to kill probability ꯑꯁꯤ 99% ꯌꯧꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ballistic missileꯁꯤꯡꯗꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯜꯇꯤ ꯂꯦꯌꯔꯂꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯔꯤꯕ S-400 ꯑꯗꯨꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ AD-1 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯒ꯭ꯔꯦꯗ ꯑꯃ ꯄꯤꯔꯤ꯫ 2000ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ballistic missile develop ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ballistic missileꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯗꯦꯚꯦꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ DRDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯎꯕ ꯐꯪꯂꯤꯕ AD-1 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫